Imphal July ki tang ani sok lising ani kun mga hingen gi tari ni panba yum sa kaisi numit. Ngasi gi nungthil gi chefong da kari pau na headline oina phong ni bige haibadu mayam ng yengmin asi ngasi gi ahan ba lokhat chariba nungthil gi chefong asi wild kati ni wild kati gi ahan ba ihan han highlight tawduna machu amasung background da highlight tawduna phong ni base gola tavi gi wathok journalisting gi achum wild phongpham thui dominna lesin badu nate amju amasung ECM na hairi ahan bada laibase Manipur da makhal khuding maki gari gi tax hangat hankre lupa lakh ani fawba piba gari macha gi green tax lupa lising ama oiragani Manipur da Aadhaar piba gi kanglon hena chachilhalagani government matam chana revenue tawdaba Aadhaar chatnararoi Manipur da DPF kowa political party ama semkhre mathangi dalai lama khallagani mapalam gi pawda yauri Himachal Pradesh da nong kanna chubadagi yankhai mathoi sikre kunithoi thiba khangdri ICICI Pro Smart Insurance Plan Plus launch tawkhre aduga green color na highlight tawribasina cookie singna maitai gida lau usinnaba hotnaramle hiram khudimukta GIS remote sensing mateng lauri TH Kiran Kumar sabagi chang ka hena wangkhalakpadagi Asia da mioi lising kaya sikre masina ngasigi wild kati gi nungthil chefong gi maruoiba headline sing oiri aduga mathangda amuk kogi lokhotchariba pausi asina nungthil gi chefong kanglai paki maira masigi June gi tang ani sok lising ani kun mangan kanglai paki maira dasu ihan hanba horakpada background yauna highlight tawduna chap manaba wafam sing headline oina thammi gola tabi gi wathok journalist singna achum mobile phongpham thoi dominna leisin loidabani amju amadi EGM na sunairi Manipur dagi Laisam Prem Kantha Supreme Court ki court branch officer oina promotion pikre Democratic People's Front kowa regional party ama ngasi safongkre lakadoriba general election da AC kuntra hinmada party asigi mirep thadokani Rajiv Kumar Kumbi AC gi manungda lariba khun 13 di lau pari lising ani romda handak lawroktagi mapung phana lau unaba laumi singi oiba mifam pangthokre Kuki singna maitai gi lawfam singda changsilaklaga lau ubada central force singna thingdaba sina kuki singda phongna mateng panglabra haibagi wahang adu lakle Kiran Security Force na tongan ba lalholup mari gi lanbi mari phagatkre mapung pharaba mioi singda Manipur na khwadi cheksin mamongda Aadhaar pinabagi thabak paikhatpa hokre MLA Joy Kishan na paumi safam arunada sel gi mateng khutsinakre lupa koti amarongi thabak pibaga mari leinana incentive scheme hogdokpada ayaba pikre drone bombing chathabaga mari leinana NIA na fakhiba Samuel Thongsinghau July 19 fawba judicial custody remand tawkhre gari accident ta asokapan nangkhre masagi mathau pangtholingaida laikhidraba BDF singhajiki ung manungda lupa lakh kani mateng pangkhre aduga iroi loibada color na highlight toribasina akom loop kanglai paki 15 rak suba kumon thorom pangthokre lusing basing amato ina punsin aduna lamdam masi mahusha kum saktamda hanjil haknaba hotnaminasi sanjit masina kanglai paki mairagi maruiba headline sing oiri aduga makhala khatchariba nungthil gi chefong asina Kangla Pau gi ahanba headlines leibasi Miyangi mihutsinga lingjel manadabadagi lamdam asigi miyamna nongmagi awaba kaya mayoknaba helakli sanjit mahiroi singe biometric update tawbagi thabak hawragani kuki singna khurkhul maning saijang pokpi leikolda changsilakpadagi ungkhatnakre
ꯔꯤꯂꯤꯐ ꯀꯦꯝꯞꯁꯤꯡꯗ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯔꯒꯅꯤ ꯐꯨꯔꯨꯞꯁꯤꯡꯒꯤ ꯃꯔꯛꯇ ꯏꯃꯣꯁꯅꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯄꯨꯔꯛꯂꯕ ꯈꯛꯇꯗ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯁꯥꯒꯠꯄ ꯉꯝꯒꯅꯤ KH ꯖꯣꯏꯀꯤꯁꯟ ꯚꯦꯇꯤꯅꯔꯤ ꯁ꯭ꯇꯥꯐꯁꯤꯡ ꯅꯣꯡꯃꯒꯤ ꯑꯣꯏꯕ ꯁꯦꯟꯁꯤꯇꯥꯏꯖꯦꯁꯟ ꯑꯦꯟ ꯍꯦꯟds ꯑꯣꯐ ꯇ꯭ꯔꯦꯅꯤꯡꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯀꯨꯝꯕꯤ ꯀꯦꯟꯗ꯭ꯔꯒꯤ ꯂꯧ ꯄꯔꯤ 2000ꯔꯣꯝ ꯂꯧ ꯎꯕ ꯌꯥꯗꯅ ꯂꯩꯔꯤꯕꯁꯤ ꯅꯧꯅ ꯂꯧ ꯎꯅꯕ ꯃꯤꯐꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯈꯤꯗ꯭ꯔꯕ ꯑꯅꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯇꯦꯡ ꯄꯤꯈ꯭ꯔꯦ ꯃ꯭ꯌꯥꯟꯃꯥꯔꯗ ꯁꯥꯟꯇꯤ ꯍꯟꯖꯤꯜꯂꯛꯄꯗꯒꯤ ꯏꯟꯗꯤꯌꯥꯅ ꯅꯧꯅ ꯔꯤꯐ꯭ꯌꯨꯖꯤꯁꯤꯡ ꯆꯪꯁꯤꯜꯂꯛꯄ ꯊꯤꯡꯈ꯭ꯔꯦ NIAꯒꯤ ꯁ꯭ꯄꯤꯁꯦꯜ ꯀꯣꯔꯠꯅ ꯖꯨꯂꯥꯏ 19 ꯐꯥꯎꯕ ꯀꯁꯇꯗꯤ ꯔꯤꯃꯥꯟꯗ ꯄꯤꯈ꯭ꯔꯦ ꯃꯁꯤꯅ ꯀꯪꯂꯩꯄꯥꯛꯀꯤ ꯅꯨꯡꯊꯤꯜꯒꯤ ꯆꯦꯐꯣꯡꯒꯤ ꯄꯥꯎꯆꯦꯅꯤ ꯑꯗꯨꯕꯨ ꯃꯔꯨꯑꯣꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯏꯂꯣꯏ ꯂꯣꯏꯕꯗ ꯑꯩꯈꯣꯏꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯀꯂꯔ ꯇꯧꯗꯨꯅ ꯍꯥꯏꯂꯥꯏꯠ ꯇꯧꯔꯤꯕ ꯒ꯭ꯋꯥꯂꯥ ꯇꯥꯕꯤꯒꯤ ꯋꯥꯊꯣꯛ ꯖꯔꯅꯦꯂꯤꯁꯁꯤꯡꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯐꯝ ꯊꯣꯛꯏ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯣꯏꯗꯕꯅꯤ ꯑꯝꯖꯨ ꯑꯃꯁꯨꯡ EGM ꯃꯁꯤꯅ ꯉꯁꯤꯒꯤ ꯅꯨꯡꯊꯤꯜꯒꯤ ꯄꯥꯎꯆꯦꯁꯤꯡꯒꯤ ꯍꯦꯗꯂꯥꯏꯟꯁꯤꯡꯒꯤ ꯃꯔꯛꯇ ꯀꯪꯂꯥ ꯄꯥꯎꯒꯤ ꯍꯦꯗꯂꯥꯏꯟꯁ ꯑꯣꯏꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯨꯡꯊꯤꯜꯒꯤ ꯆꯦꯐꯣꯡ ꯏꯪꯂꯤꯁ ꯂꯦꯡꯒ꯭ꯋꯦꯖꯇ ꯐꯣꯡꯂꯤꯕ ꯅꯨꯡꯊꯤꯜꯒꯤ ꯆꯦꯐꯣꯡ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯇꯥꯏꯝꯁ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯤ 2 ꯖꯨꯂꯥꯏ 2025ꯀꯤ ꯃꯁꯤꯗꯁꯨ ꯆꯞ ꯃꯥꯟꯅꯅ इहान हानबदा यामन इम्पोर्टेंट ओइना हाईलाइट तौदुना फोंग्लिबसी ग्वालाताबी इंसिडेंट जर्नलिस्ट डिजर्व जस्टिस नॉट साइलेंस AMJU and EGM मसीदा फर्स्ट headline ओइबसी fresh tension in Imphal West as cookie group trespasses Maitai Paddy Field at Kurkul. Manipur adopts most stringent process in country for adult Aadhaar issuance. Governor reviews urban development initiatives. COVID-19 update: 6 new cases reported. Active case rise to 80. Top ZUFJ leader among 5 arrested. Arms catch recovered in statewide crackdown. Justice denied. Ukhrul Bar Association vows relentless fight until court building becomes reality. Masina Imphal Times ki important oiba headline sing wari. Masigi loinana ngasigi oinadi nungthil sefong singi headline sing pathokpa loisinjare adubu mathanggi numitti hayengdagidi khoi nungtigi pung 6 taba matam asida nungthil sefonggi headline sing pathoknaba amasung masigi related oiba discussion sing toknabagi damakta matam adu lawjaragani aduna video sibu yengbiriba aduga Kangla TV bu yengbiriba singna hayeng numit khudingi nungthilgi pung 6 taba matamda evening news singi headline bu meeting tabinaba nolukjari ningsingjari. Thank you.